ꯑꯩꯈꯣꯏꯁꯨ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯃꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯌꯥꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯒꯣꯕꯔꯃꯦꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯕꯔꯃꯦꯟꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯤ ꯃꯁꯤ ꯐꯥꯖꯟꯕꯤꯌꯨ ꯂꯥꯛꯁꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ IDPꯁꯤꯡꯕꯨ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯉꯛꯑꯕ ꯑꯩꯈꯣꯏꯁꯦ ꯂꯥꯟꯖꯦꯜꯂꯛꯄꯗꯒꯤ ꯑꯗꯨꯅ ꯋꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯁꯥꯎꯕ ꯑꯃꯗꯒꯤ ꯇꯧꯅꯔꯛꯄ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯆꯍꯤ 3 ꯁꯨꯔꯛꯑꯕ ꯃꯇꯝꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯅ ꯊꯥꯛꯑꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯅ ꯊꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯄꯥꯡꯒꯜꯅ ꯁꯨꯔꯒ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯑꯌꯥꯕ ꯌꯥꯎꯔꯒ ꯃꯥꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯃꯥꯅ ꯐꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯁꯦ ꯂꯩ ꯍꯥꯏꯕꯒꯤ ꯊꯧꯁꯥꯔꯛꯇꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯁꯤꯟꯕꯤꯕ ꯋꯥꯠꯄ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯉꯛꯑꯕ ꯑꯩꯈꯣꯏꯁꯦ ꯂꯥꯟꯖꯦꯜꯂꯛꯄꯗꯒꯤ ꯑꯗꯨꯅ ꯋꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯁꯥꯎꯕ ꯑꯃꯗꯒꯤ ꯇꯧꯅꯔꯛꯄ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤ ꯐꯝꯃꯛꯄꯅꯤ ꯇꯥꯡ 4 ꯃꯦꯒꯤ ꯑꯗꯣ ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯐꯝꯃꯤꯕꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯂꯥꯛꯄꯁꯦ ꯅꯝꯕꯣꯜꯒꯤ SDO ꯂꯥꯛꯑꯝꯃꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯀꯅꯥꯃꯠꯇ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯕ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯃꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯌꯥꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯏꯃꯤꯡ ꯇꯦꯃꯣ ꯇꯈꯦꯜꯂꯝꯕꯝ ꯑꯩ ꯇꯣꯔꯕꯨꯡꯗꯒꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯇꯣꯔꯕꯨꯡ ꯅꯥꯄꯥ ꯇꯥꯡꯖꯦꯡꯅꯆꯤꯡꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯉꯁꯤ ꯃꯦꯒꯤ ꯇꯥꯡ 5 2026 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯇꯧꯔꯛꯄ ꯂꯥꯟꯅꯤ ꯆꯍꯤ 3 ꯍꯦꯜꯂꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯕꯅꯤ kaya ama sokhrabni kaya ama mangkhrabni masida government na hanna yengdaba haibadi karino tawribase haibadi ithi thijinbagum taw thijindabagi mongda tawi masigumba kaya ama thokpadagi thamoi kaiba kaya ama leire kaya ama nuaitaba dharna tawba adagi khongjang changba kaya ama tawgre ado asigi manungda akhoi gi relief camp manungdagi yamba wangjam premjit singh torbungdagi mahakna mei tang mari ngarang dagi sara hendagi khongjang changchanba hawre अखोई सिगी रिलीफ कैम्प दा लेयर का सुमाजे अखोई मणिपुर पुमदा लेरिबा रिलीफ कैम्प दा लेरिबा चिनाव सिंगी दमक्तनी मा दा कथोइबसी मा गी दमक्ता अखोई पुरा मंगसु सपोर्ट तौगनी अदुबो अखोइना तौरिबा डिमांड असि कसो लेबा डिमांड नाते गवर्नमेंट लाइना पीबे याबा डिमांड नि अदुबो ngasi बाबो पीदरी गवर्नमेंट अमादि स्टेट गवर्नमेंट ना थादोक तना थमनी मसि फाजन बियु लक्सन बियु अदुगा अखोई IDP सिंगबु इसा इसा गी युमदा हंजलन बियु हाइबा असि गक्तनी कसु थरप लेब नते मसि बाव मसि गवर्नमेंट ना हजिबो नासुंग दबि मोंग तवी ngasi tang 5 yaure adubo hajik phawbuda government gi site tagi nambon SDO khaktang ngasi je lai kai khara paida hangbirami asina taba mari leina ba government gi site tagi karagumba amata lakte asina takpadi akhoi je thoidona nasungde moina kaisu khande haibjima akhoi photo hono uba phange aduna government gi site tagi akhoina hajik leiba adagi akhoina pamiba demand asi karino haibase mari leina ba singa pung changhaningi haida thamjaningi